ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯑꯩ ꯃꯌꯥꯝꯗ ꯐꯣꯔꯁ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯀꯥꯟꯅꯕ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯒꯤ WhatsAppꯇ ꯐꯦꯁꯕꯨꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯄꯥꯝꯖꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯐꯥꯎꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯗ ꯑꯩ ꯐꯣꯔꯁ ꯇꯧꯖꯕ ꯅꯠꯆꯗꯦ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯑꯃꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯠ ꯎꯏꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯀꯅꯤ Thank you everyone. Let's start. Anything is possible if you believe yourself. Karigumba nang nasanabu thajaraba prithibida nangna tawba ngamoidaba amatta leite challenge haibsi karino nang nasana nachabu singnajabado madu challenge ni karigi singnariba lottuna leiriba nangi tawba ngamba shakti du thoglaknabani karigumba nangna leiramba condition ama hektada atan bahaibaduna phajinduna leiramaba mikapti thoaga haugatpadi ngamdaba tawningba thabakti leiraga tawbadi ngamdaba asigumba matangsingsida nangna ngamdribagi maramsi nang atan bahaibaduna nangi thongna pumba phajinduna thamkhrabani tasengna nangna nangi atanbadu maithiba pige khallabadi nangonda yauriba tawba ngambagi shaktina maithiba pigadabani aduna nangi lottuna leiriba tawba ngambagi shakti du thoglaknaba kari tawba tai singnaba kamaina singnagani sumaina ai second taragi manungda atanba haibasi thadokani ai second taragi manungda atanba haibasi thadokani sigi matamsida nangna yam laina ikhang haudana nangi hainingai leitana leiriba tawba ngambagi shakti du tholakani aduga soidana maithiba piramgani nangi atanbagi matam second taragi manungda loishingadabani within 10 seconds kill your laziness think khallu wakhal aigi matamdi loire nangi matam haurabani 1 2 3